Hauzik sathariba Manipur Sangai Festival asida asoi angam thokdana naba security force na akan be section thorang lokhat lingai chairakta ngarang numidang pung 3 manga rom taba matamda Kangpopi police station ge manung chanba tori barida masak khangdaba kulai paiba singna Meeoi Amage Mayumda bom langsinduna pokhai hankre Thaudok asigi matangda TOMTV na fangba paugi matung inade bom adu Kangpopi police station dage maning lomda kilometer mangarom chatlaga leiba Toribari village dage Kharga Prasad Sharma chahi 64 apokpa leikidraba Nalpali Sharma kauba Meeoi Amage Mayumda pokhai khibane Thaudok adu da Meeoi amata asok apanyaw kibaleite adu moinamak bom pokhai ba duna maram oiraga imung aduge malsang kharade amangata thokre haire Thaudok adu hek thokibaga Kangpopi police station amade Assam Rifles ki kangbo mafam adu da sangsunduna yangsin kibaga loinana thiba humbagi thabak sathake Thaudok adu ga mari leinana Kangpopi police na case amasu laukhatkre haire